Chatningba Laining Chatpada Athingba Leite Adubu Laining Amana Amabu Hunbadi Yaroi CM District Boundary Ge Ahongba Leitri Nouna Sembasu Leite Meeoi Kanglup Kharana Makhutta lo Pairaga Touningba Touba Yaroi Leingakna Chap action Loukhatpa Biren COVID positive Oiba Yaorakpadagi Leingakina Cheksin Thourang Loukhatpa Oina Thabal Thingkhibani Lamda Masida Ladiba Meeoi Singna Chatningba Laining Chatpada Athingba Leite Adubu Laining Amana Amabu Hunbadi Athingba Pibadi Yaroi Leingakna Lady Haibagi Chap Thabak Utkani Haina Chief Minister N Biren Phongdokre Kolkata gi Fort William de Laiba Eastern Command Indian Army na sinduna chahi asigi haukiba Mars ki chesat ani dagi Kolkata dagi hauduna Northeastern States singda apunba gi nungsi paujel puduna lakiba Purvatar Bharat Parikrama Car Rally ngasi Imphal gi Kangla mamangdagi amuk Chief Minister N Biren na lamthaba gi thauram da wafam asi phongdokibane Thauram adu Chief Minister na makata araduna lamdam asida handak Laining Amana Amabu Hunbadi wathok lagriba sida Leingakna tumina leishin banate Wathok asi Leingakna sukumna yengsille nakal amaromda district boundary gi matangda thokliba wathok asi mari leinaba authorities singda wakatuna makoina pamliba du karino haiba khangminabagi tangai fadava lei hanadagi leiba district boundary gi Ahongba Leitri Nouna Sembasu Leite Leingakna lei haibasi kauthokuna Makhutta lo Pairaga Meeoi Kanglup Kharana Touningba Touba Yaroi Logi wangmada tawriba singi mathaktasu Leingakna Chap sana action Loukhatkane Leingakna action Loukhalakpa matamda Leingak asi fataba Leingakni haiba yaroi State asida COVID-19 positive Oiba Yaorakpa maramna Leingak asina Cheksin Thourang Loukhatpa Oina Thabal yauna harau kumai sing Athingba thambani haike ngasi pangthokiba thauram aduda mapan suba sector Assam Rifles ki commander AR gi officer sing amasung ex servicemen singsu saruk yake thauram gi manung channa iroi sembada leiba Iroi Semba Upper Primary School gi mahiroi singda school bag singsu lemna yanthoke MPSC na lauba grade 4 medical officer sahum laubagi result sahi ama helaba phauba haidokta na leire Manipur Health Services ki grade 4 medical officer sahum launa bagi Manipur Public Service Commission na mamang sahi 2022 gi May 10 da pangthokiba written examination da saruk yakiba candidate singna mari leinaba authority singna hairiba written examination gi result ase Athuba da haidok piyu haina appeal tawrakle kumjal isingani kunmanga gi January fawbada Birti Kendrajit International Airport full-fledged upgrade taunaba loisinaba pandam thamle Civil Aviation Minister kumjal isingani kunmanga gi January fawbada Imphal gi Birti Kendrajit International Airport full-fledged upgrade tauba loisinaba pandam thamli haina Rajya Sabha gi MP Ningthau Laisemba sana jawbana ngarang April gi chaichat ahumda parliament ta pukhalakpa Star question amagi paukhum oina Civil Aviation Minister Jyotiraditya M Sasindhya na phongdokre